Best Actor in Leading Role Male nominees Sankraba Silheiba Ningthoujam from the film Nungsi Lottery Powerhe Anishuba KK from the film April Taramathoy Amadi Ahumshuba Silheiba Ningthoujam from the film Larai Latho nominees Sankraba Best Actor in Leading Role Male Asi Stay Salenkat Piraknaba Noluk Nahagachari. Lenana, to do the honor, I'd like to request Sri N. Navachandra, Chairman Bhuvan Technical and Skill Development Private Limited, and his wife, Mrs. Binarani Devi, Director, PTSD and MANIFA Dora. Kudal Tampiyanaba Lenana, Lautopiyanaba, Awadas Lautopiyanaba Koksinjari, Lenana Waza and Navachandra, Paunagi, Vice President Lenasu Topubiribani, Waza Nasigi, Awadas Lautopis. Hello, Kurumjari Punapu Tarachuba MANIFA 2022 Best Actor goes to Silheiba Ningthoujam. Ladies and gentlemen, presenting Best Actor in Leading Role Male, Silheiba Ningthoujam from the film Larai Latho. Thank you so much. Because Silheiba dagi, so dialogue ma, tahan jaga di ma, so ina, may amna hai kadaw ma le, dialogue mati ang tang kudal tabiram. Han mamaktada lengsin biriba ponna makpu ay nei kok non jare madi lamdam sibu kon biriba ibdo ibnen busu aina kok non jare tara suba MANIFA ngasiga anirak suba tazawani adugi matik nuai jay kaksing nanda sumaina sinbi dana tawir basi matung tarak pada lepalay tana soidana dum pangthokpa ngambo oibiu hen hen chawbo ngambo oibiu haidana haijare madi covid la su pangthosi wa haije haijagi maramdi covid che la la ji haijabani ma chahi marakta lephiba yawbudu akoi sum thamoi da haitai laksaning bai tare kaksing chida aduna covid la halarosi mayamna film sida aigi direction pibi khiba aigi yamba Ojit Babu mohon da credit si pijage amadi film sigi team da credit si pijari amadi aigi apopi ma babung da credit si pijari pumnamakta ai thank you ajari films dagi tawsakiba housing mak adum tawgibadumak tawjarage 이차부디 럭실라가 아이부디 거리기 럭신데 에라이 아이부스 럭실로 아이부스 럭실로 넌내가 먹을 빵을 짱이행여세 아이부스 럭실로 용시를 라임 떨라빼야로이 라임 떨라빼야로이 라임 떨라빼야로이 아이는 너에게 두가야네 Thank you